ꯌꯥꯎꯔꯤꯁꯦ ꯋꯥꯔꯛꯄ ꯏꯟꯗ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤ ꯅꯨꯡꯁꯤꯅꯕꯗ ꯚꯥꯂꯦꯟꯇꯤꯌꯥ ꯌꯥꯎꯕꯤꯔꯛꯀꯅꯨ ꯀꯥꯏꯅꯕ ꯎꯔꯒꯗꯤ ꯀꯥꯏꯁꯤꯟꯕꯤꯔꯛꯎ G G O O O O G G L L E E Gulu gulu Aibu mi jameba. Aibu. Au. Mi jamega. I have only two eyes. Bye. Can you guys leave? Because we like what's happening. Just bye. Just Bye ya bye you mo en purga करीनो पूरा बेरानी है Hey, Kanda! I don't know me loud. Ding the ding the ding the ding Slap! Slap! Ding the ding slap! Slap! No, I don't do that! बदवारबा पुंसीसे मखोल थोकना कपलगले ꯅꯪꯁꯨ ꯍꯌꯦꯡ ꯅꯆꯥ ꯄꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯑꯩꯒ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯩꯗꯤ ꯄꯣꯛꯑꯦ ꯏꯁ ꯑꯩꯗꯤ ꯄꯣꯛꯀꯅꯤ ꯑꯩꯅ ꯄꯣꯛꯑꯟꯗ꯭ꯔꯗꯤ ꯑꯩꯅ ꯄꯣꯛꯑꯂꯗꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯕ ꯄꯣꯛꯑꯣꯏꯒ ꯍꯥꯏꯅ ꯀꯩꯗꯧꯔꯒꯦ ꯅꯊꯟꯗ ꯑꯣꯏꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯃꯨꯠ ꯑꯃ ꯁꯥꯒꯠꯄ ꯀꯔꯤ ꯋꯥꯈꯜ ꯁꯥꯒꯠꯂꯤꯕ ꯑꯃꯗꯣ Nangi na saduga aigi saduga na ne ibani gi sada phubi ni ba ꯈꯪꯅꯤ ꯂꯩꯔꯝ ꯁꯤꯂꯨꯃꯣꯏ ꯑꯩ ꯇꯧꯒꯦꯝꯀꯣ ꯀꯩꯅꯣ ꯍꯥꯏꯅꯣ ꯅꯪꯒꯤ ꯅꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒꯅ 이반이ꯒꯤ 이ꯆꯥꯗꯨꯕꯨ ꯐꯨꯕꯤꯔꯤꯕ ꯑꯩ ꯁꯛꯁꯤ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯀꯤꯕꯝ ꯌꯥꯎ ꯑꯁꯦꯡꯔꯣꯏꯗ ꯑꯩ ꯈꯨꯄꯥꯡ ꯊꯥꯒꯗ꯭ꯔꯥ ꯑꯩ ꯈꯣꯡꯄꯥꯡ ꯀꯥꯎꯔ ꯏꯟꯊꯨꯒꯗ꯭ꯔꯥ ꯀꯅꯥꯃꯦꯅꯦ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯦꯡꯕ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯌꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯐꯨ ꯉꯝꯃꯣꯏꯀꯣ ꯑꯩ ꯊꯤꯅ ꯇꯧꯒꯗ꯭ꯔꯥ ꯑꯩꯗꯤ ꯀꯩꯝ ꯇꯧꯗꯕ ꯇꯧꯒꯅꯤ ꯑꯩ ꯈꯪꯉꯦ ꯃꯈꯣꯏ ꯊꯥꯗꯣꯛꯏꯁꯦ ꯍꯣꯏ ꯊꯨꯔꯣ ꯊꯥꯗꯣꯛꯇꯤꯌꯦ ꯌꯥꯔꯣꯏꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯝꯃꯦ ꯅꯁꯥꯗꯣ ꯌꯥꯝ ꯂꯨꯝꯃꯦ ꯌꯥꯝ ꯂꯥꯏꯕꯅꯦꯃꯤ ꯌꯥꯝ ꯂꯥꯏꯕ ꯇꯥꯅꯦꯃꯤ ꯅꯣꯏꯅ ꯌꯥꯝ ꯂꯨꯁꯟꯒ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯆꯩ ꯖꯤꯛꯄ ꯖꯤꯛꯄꯥꯛ ꯖꯤꯛꯄ ꯖꯤꯛꯄꯥꯛ 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 ꯄꯥꯛ ꯍꯥꯏꯕꯅꯦ ꯁꯤ ꯂꯩꯇ꯭ꯔꯥ ꯏꯔꯥꯏ ꯂꯩ ꯑꯉꯥꯡꯁꯤꯡꯁꯦ ꯎꯟꯊꯣꯛꯅ ꯃꯤꯠ ꯅꯥꯈ꯭ꯔꯦꯗ
Aina ko, ain ko ay si Bamidani ko nga siya siya. Si sanagi khudop asengman. Oh my god. 이 정도 잘하면 Mangan bigano ko. Si sanagi khudop eh. 아, 이게 그때가 지금 집에 오니고. 너희는 이제 꼭락 담이 또이 삼명래 나 우시더보게 원해봐 너희 마삭 파잡아 헤로만 마세 조산만 그거를 너희 애들 기억가 니네 너희 허락하노 다모이세 모두 갈로 꼭 다모이세 모두 갈로 어디 구나이지가 레이바 누비가야 마이 통도 마우루 분들이 오와 먹는 다 기박가야 하니 ꯅꯈꯣꯏ ꯅꯨꯄꯥꯅꯦ ꯑꯩꯅ ꯊꯥꯖꯗ꯭ꯔꯤꯕ ꯑꯧ ꯈꯨꯗꯤꯡꯒꯤ ꯗꯤꯂꯦꯝꯕꯗꯣ 아이디 딜렌데 아이디 ꯂꯧꯁꯤꯡꯁꯨ ꯑꯝꯇ ꯂꯩꯇꯦꯌꯦ ꯁꯨꯔꯒꯁꯨ ꯆꯥꯕꯅꯦꯌꯦ ꯑꯗꯨꯒꯅꯦ ꯐꯤꯔꯦꯞꯄꯗꯤ ꯀꯥꯔ ꯊꯧꯋꯦ ꯃꯃꯥꯅꯁꯨ ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯃꯦ ꯃꯄꯥꯅ ꯊꯕꯛ ꯇꯧꯋꯦ ꯑꯗꯨꯅꯅꯦ ꯐꯤꯔꯦꯞꯄꯗ ꯊꯨꯅ ꯆꯦꯜꯂꯣ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯦ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ 너 와라오게 너 비티도 돼. 이거 제가 또 올래. 그러면은